ꯃꯛꯇꯗ ꯁꯤꯟꯊꯥꯔꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯇꯩꯂꯩꯃ ꯅꯃꯥꯏꯔꯛꯄꯝꯅ ꯏꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯀꯝꯄꯂꯥꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯝꯕꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯣꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯂꯦꯖꯇꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯡꯏ, ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯂꯤꯁꯤꯂꯩꯃ, ꯅꯣꯏꯕꯨ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯤꯁꯤꯂꯦꯝꯕꯤ ꯅꯨꯄꯤꯗꯨꯅ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯣꯔ ꯁꯥꯡꯅ ꯊꯕꯦ ꯍꯣꯜꯂꯒ ꯄꯥꯎ ꯑꯗꯨ ꯇꯝꯂꯛꯏ꯫ ꯗꯁꯅꯥꯗꯣ ꯅꯨꯄꯥ ꯑꯃꯒ ꯈꯠꯅꯍꯧꯋꯦ, ꯃꯤ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯂꯩꯍꯧꯕꯅꯦ, ꯃꯁꯥꯗꯨꯁꯨ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯒ ꯄꯥꯈꯠ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯥꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯅ ꯈꯟꯅꯔꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯗꯨ ꯀꯔꯣꯝꯗꯅꯣꯅ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯌꯧꯁꯤꯜꯂꯛꯑꯦ, ꯃꯤꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯂꯤꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯒ ꯔꯥꯀꯦꯁꯀꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯅꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯗꯁꯅꯥ, ꯀꯔꯤꯅꯣ? ꯌꯥꯔꯦꯁꯦ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ꯫ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯀꯤꯟꯅ ꯊꯦꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯎꯕꯗ ꯁꯤꯂꯩꯃꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯌꯥꯝꯗꯨ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯅꯕ ꯍꯣꯠꯅꯩ꯫ ꯍꯦ, ꯅꯨꯄꯥ ꯅꯪ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯇꯥꯛꯂꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯈꯨꯠ ꯁꯤꯡꯗꯅ ꯃꯃꯤꯠ ꯏ ꯀꯥꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯥꯀꯦꯁ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯉꯝꯂꯗꯤ ꯇꯧꯅꯦ, ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯅꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ, ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯋꯥꯍꯩꯁꯤꯗ ꯈꯪꯍꯧꯗꯅ ꯔꯥꯀꯦꯁꯀꯤ ꯃꯃꯥꯏꯗ ꯁꯥꯍꯨꯝ ꯀꯟꯅ ꯁꯤꯂꯩꯃꯅ ꯈꯨꯄꯥꯛꯇꯨꯅ ꯁꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯈꯤ꯫ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯨꯅ ꯐꯥꯗꯗꯨꯅ ꯂꯩꯔꯨꯔꯕ ꯁꯅꯥꯊꯣꯏꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯔꯥꯀꯦꯁꯇꯨ ꯂꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯤꯂꯩꯕꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯆꯤꯡꯁꯤꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯔꯥꯀꯦꯁꯅ ꯈꯥꯅ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ꯫ ꯔꯥꯀꯦꯁꯀꯤ ꯃꯃꯥꯟꯅꯕ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯧꯒꯠꯄꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ? ꯑꯩꯈꯣꯏꯗꯤ ꯏꯇꯥꯎꯅ ꯑꯣꯏꯅ ꯐꯨꯔꯅꯤꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯤ ꯑꯣꯏꯅ ꯐꯨꯔꯝꯂꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯔꯥꯀꯦꯁ ꯈꯥꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯤ꯫ ꯈꯥꯕꯗꯤ ꯎꯁꯤꯟꯅꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥ ꯈꯔ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯇꯛꯇꯅꯦ ꯅꯪ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯌꯥꯝ ꯌꯥꯝꯃꯦ ꯅꯪꯒꯤ ꯃꯥꯒꯤ ꯍꯥꯇꯛꯇꯅ ꯃꯤ ꯀꯌꯥꯅ ꯐꯨꯔꯤꯕꯁꯦ? ꯑꯃꯗꯨꯅꯁꯨ ꯏꯃꯣꯟ ꯃꯣꯟꯕ ꯃꯥꯜꯂꯒ ꯌꯥꯝꯅ ꯁꯥꯊꯤ ꯂꯩꯔꯝꯃꯤꯅꯦ꯫ ꯁꯤꯅꯅꯤꯗꯅ ꯅꯨꯄꯤꯗꯨꯅ ꯄꯋꯥ ꯂꯩꯁꯦ꯫ ꯚꯥꯏ, ꯅꯪ ꯑꯗ ꯂꯦꯞꯄꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯀꯤꯟ ꯆꯥꯔꯅꯤ꯫ ꯍꯦꯔꯥ ꯔꯥꯀꯦꯁ, ꯉꯁꯥꯏꯗꯒꯤ ꯅꯨꯄꯥꯗꯨꯗ ꯐꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯤꯟ ꯆꯥꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯅꯪꯒꯤꯗꯨꯕꯨ ꯅꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯅꯨꯄꯤꯁꯦ ꯅꯪꯅꯒ ꯁꯣꯏꯗꯅꯒ ꯂꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯀꯥꯏꯅꯧꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯈꯥꯕꯒꯤ ꯃꯆꯤꯟꯗꯨ ꯂꯦꯞꯂꯔꯣꯏ ꯈꯟꯕꯅ ꯕꯤꯀ꯭ꯔꯝꯅ ꯃꯔꯛ ꯁꯠ ꯊꯠꯇꯨꯅ ꯋꯥ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯔꯥꯀꯦꯁ, ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯕꯨ ꯋꯥ ꯌꯥꯝꯅꯔꯣꯏꯗ꯭ꯔꯣ? ꯄꯥꯕꯨꯡꯅꯒ ꯈꯪꯂꯗꯤꯅꯦ ꯅꯪ ꯍꯟꯗꯛ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯦ ꯃꯨꯠꯇꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ, ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯗꯧꯔꯤꯒꯦ? ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯕꯨ ꯍꯥꯏꯗꯣꯛꯂꯗꯤꯅꯦ ꯐꯥꯗꯧꯅꯤ꯫ ꯑꯩꯅ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ ꯄꯥꯕꯨꯡꯁꯨ ꯈꯪꯅꯕꯅꯤ꯫ ꯏꯕꯣ, ꯍꯦꯃꯜꯍꯦ,
ꯅꯪꯕꯨ ꯅꯄꯥꯅꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯦꯅ ꯅꯪꯅ ꯍꯦꯛꯇ ꯑꯄꯥꯝꯕ ꯇꯧꯋꯦ ꯑꯇꯩꯅꯅꯦ ꯈꯪꯗꯕꯒꯤ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯗ꯭ꯔꯕꯅꯤ ꯈꯪꯕꯨ ꯈꯪꯂꯗꯤ ꯅꯪꯁꯦ ꯃꯤꯅ ꯑꯗꯨꯝ ꯐꯖꯅꯗꯤ ꯉꯥꯡꯕꯤꯔꯔꯣꯏꯍꯦ ꯅꯄꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯒꯤꯅꯦ ꯃꯆꯥꯁꯤꯃ ꯃꯅꯤꯡ ꯑꯗꯨꯝ ꯇꯧꯍꯜꯂꯤꯅꯦꯅꯦ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯋꯥ ꯂꯧꯗꯦꯗ ꯃꯣꯏꯁꯨ ꯈꯪꯅꯤꯡꯕ ꯃꯤꯅ ꯈꯪꯁꯅꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯔꯤꯅꯣ ꯃꯗꯨ ꯋꯥꯗꯨ ꯍꯦꯛꯇ ꯌꯥꯕꯅꯗꯅꯦ ꯕꯣꯟꯗꯨ ꯅꯪꯕꯣ ꯌꯥꯔꯁꯦ ꯋꯥꯁꯦ ꯁꯥꯏꯗ ꯂꯦꯞꯄꯁꯦ ꯁꯝꯅ ꯅꯨꯄꯥꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯔꯛꯄ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯤ ꯁꯅꯥꯊꯣꯏꯁꯨ ꯃꯔꯥ ꯂꯩꯖꯔꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯉꯁꯤ ꯊꯧꯗꯣꯛꯁꯦ ꯁꯅꯥꯊꯣꯏ ꯍꯥꯏꯐꯦꯠ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯗꯦ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ ꯅꯪ ꯈꯨꯝꯃꯣꯏꯗꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯃꯁꯤ ꯑꯣꯛꯇꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯈꯟꯅꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯈꯟꯅꯔꯒ ꯂꯩꯔꯤꯕꯁꯦ ꯑꯩ ꯁꯥꯎꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣꯅ ꯁꯤꯂꯦ ꯊꯣꯏ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯋꯣ ꯑꯩꯅ ꯈꯟꯅꯒꯦꯅ ꯈꯟꯅꯕ ꯅꯠꯇꯦ ꯃꯥꯅ ꯍꯧꯔꯛꯄꯒꯤꯅꯦ ꯃꯥꯅ ꯍꯧꯔꯛꯂꯗꯤ ꯅꯪ ꯂꯩꯊꯣꯔꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯌꯥꯝ ꯂꯦꯝꯃꯦꯅ ꯈꯜꯂꯤꯔꯣ ꯈꯟꯅꯩꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤꯅ ꯀꯤꯟꯊꯤꯔꯛꯂꯕꯁꯨ ꯅꯪꯅ ꯌꯥꯗꯦꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯁꯤꯂꯩꯃ ꯄꯩꯅ ꯌꯦꯡꯂꯛꯏ ꯃꯤꯅ ꯐꯨꯔꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯣ ꯈꯟꯅꯕ ꯍꯧꯔꯛꯄꯁꯨ ꯂꯩꯊꯣꯛꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯦ ꯍꯣ ꯃꯤꯅ ꯐꯨꯕ ꯍꯧꯔꯛꯄꯒꯤꯅꯦ ꯈꯟꯅꯔꯤꯁꯦ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯪꯂꯤꯁꯦ ꯅꯪ ꯀꯗꯥꯏꯗ ꯇꯥꯒꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯁꯅꯥꯊꯣꯏꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞꯐꯥꯏ ꯑꯗꯨꯒ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯅꯪꯅ ꯃꯔꯨ ꯑꯃ ꯁꯥꯎꯒꯟꯕꯁꯤꯅ ꯋꯥꯔꯤꯗꯣ ꯑꯩ ꯂꯤꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯋꯥꯔꯤ ꯑꯃꯇ ꯂꯤꯒꯦ ꯁꯤꯂꯩꯃꯁꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯁꯅꯥꯊꯣꯏꯗꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯉꯁꯥꯏꯗꯣ ꯑꯩꯒꯤ ꯍꯦꯛ ꯂꯥꯜꯂꯛꯄꯒ ꯔꯥꯀꯦꯁ ꯊꯦꯡꯅꯩ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗ ꯅꯠꯇꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯀꯩꯝ ꯈꯨꯝꯗꯦ ꯇꯥꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯔꯥꯀꯦꯁꯅ ꯃꯥꯒꯤ ꯋꯥ ꯈꯨꯝꯗꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯀꯥꯎꯔꯛꯄꯅꯦ ꯑꯩꯁꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕꯅ ꯈꯨꯠꯊꯣꯡꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯊꯣꯏꯁꯨ ꯈꯪꯉꯤ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯣꯏ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨ ꯉꯥꯛꯁꯟꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯃꯔꯝꯅ ꯃꯤꯅ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯟꯅꯕ ꯆꯩꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯗ ꯈꯪꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯔꯥꯀꯦꯁꯁꯦ ꯃꯤ ꯈꯔꯗꯤ ꯎꯁꯤꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯄꯥꯝꯗꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯁꯤꯂꯩꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯌꯥꯔꯦꯁꯦ ꯑꯃꯨꯛ ꯀꯞꯅꯔꯛꯇꯅ ꯏꯁꯣꯏ ꯁꯣꯏꯅꯔꯅꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯁꯦ ꯑꯣꯖꯥ ꯆꯪꯂꯛꯂꯅꯤ ꯍꯣꯏ ꯆꯪꯂꯁꯦ ꯑꯅꯤꯗ ꯇꯨꯡ ꯃꯥꯡꯗ ꯆꯠꯃꯤꯟꯅꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯑꯣꯖꯥꯗꯤ ꯆꯪꯂꯛꯂꯝꯗ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯅꯤ ꯉꯁꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ ꯃꯐꯝꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯐꯝꯁꯦ ꯌꯥꯝꯅ ꯆꯤꯛꯏ ꯅꯣꯡꯃ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯁꯤꯟꯕ ꯌꯥꯕꯖꯥꯠꯅꯤ ꯅꯪꯅꯅꯦ ꯆꯥꯕꯒꯤ ꯋꯥꯗ ꯉꯥꯡꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯣꯡꯃꯗꯁꯨ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯍꯥꯏꯌꯨ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦ ꯅꯨꯄꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯩꯔꯕꯅꯤꯅ ꯑꯩ ꯍꯩꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥꯁꯨ ꯃꯃꯥ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯑꯗꯨꯝ ꯇꯛꯈꯥꯏꯕ ꯌꯥꯔꯦ ꯇ꯭ꯌꯨꯁꯟꯒꯁꯨ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯣ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯌꯥꯎꯁꯤꯜꯂꯒꯦ ꯈꯜꯂꯦ ꯕꯕꯥꯅꯁꯨ ꯀꯣꯂꯦꯖ ꯇꯧꯗ꯭ꯔꯁꯨ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣꯅ ꯍꯥꯏꯕꯅꯦ ꯑꯩꯅ ꯅꯪ ꯁꯦꯟꯅꯕ ꯌꯥꯅꯕꯅ ꯃꯈꯥ ꯇꯝꯊꯕꯅꯦ ꯏꯁ ꯑꯩꯕꯨ ꯀꯅꯥꯅ ꯐꯥꯈꯤꯅꯦꯅ ꯄꯥꯈꯠꯂꯤꯅꯣ ꯑꯩꯅ ꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯤꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯍꯦꯛꯇ ꯂꯨꯁꯤꯟꯅ ꯈꯟꯖꯟꯕꯤꯕꯗꯣ ꯇꯧꯔꯅꯨ ꯅꯪ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯁꯦꯟꯅꯖꯕꯅꯦ
Nupa nupidu wari ngak sanaraga asapo kharasu charaga thengni haiduna halasi aina halaknare. Sanathaisu nupi mabu mayum phabu thimbirami. Silaimasu changkhre nupa amadusu amuk changkhre. Somnakan amadana mapaduna machadubu chairi adubu nupadunadi karisu thausadana khumi. Baba, yariba khara ngangladi. Aina ngausinaba phattaba thabak tawbasi mangare. Aina nganglibase nangmu phanabanine. Nama laidana nangmu warakani haibasu nate. College nangna ngak laidana mi khana jainabado ai pamdene. Akhangba kharanabu aise phajana ngangnadrabanine. Nang angang nate. Aduna wakhan taw. Matungda aina pamdaba thabak amuka taroklabadi ai phate haiganu. Thokre mapadu majabu chei ngangal matawramlaga majadu sofaduda giblangna phamthei. Ngasi aina khunthi maya ama charibase madugi nupidugi haktadagini. Nangbu lawduna ni thoklaroi. Nasana yadrabasu namduna pharaga oirabasu lawdaba yade. Sauna leiringaiduda magi phone tu ring laklami. Kanano haina phat yengli mataw khabani tawroklibadu call adu satpai khatli. Mana wangang dringaida somdagi khabadu wachabenjame hekta ngangsilai. Prabhu, nangbu amta somda langne. Ngasigi tanjase phajaba ama phangdori. Ngasigi se nanthokradine nang nupi phangbai wa laiteko. Kaina singdumba nana ngangli mayamduna. Kadaidagi kanagi sensu nangna haido. Ho nadudo bozara polaiba lai. Aduda nangna phagera chingera tawgera lahurasena haibane. Asuk phajaba tanjase mangaladi nang manjare. Nupi magi wa oirambaduda Rakesh to hara horangna phat hairi. Bai, nangna ma chatpado phajana amta sinaramu. Ai kuire phalo silakke. Asi hairaga call du manoina phat loina kakki. Magi kada changlaga dress ta phatlang hongi aduga gari asawbagi so pairaga mapanda hatu thoklai. Mapana leptuna wa hayobadu mana thoina tasindana gari adu satlangni start tawkhre. Masigi ngangsibu karam thoodun. Masigi ngangsibu aibu karam no ngangadoino. Maning tambatana horoktuna. Aning batane taholu badana soirabanine. Mama nang lejaramadi nasase asung hausinari se kitangsu pharangadabani. Nupadu sumadawgi manakta yausilai khaba garida ngaiduna lairami Rakesh tu gari te thongdu salangna hangtulaga khumtarai. Bai, Bikam kokro. Nangisibu asingbuki pharagena khaliro. Aidi phagi oina phalangna haikibani. Nangdi kumamu yam chausulai. Yare, nangi wathido taro anu sal kokro. Khabasu wa makha tadana mataw Bikramdu laknaba haikre. Ngayaki matung Bikramsu yoksilai. Nupa ahumdu lambi mataiduda nupi mapu tholakpa ngairi. Ine, sigi maroi mapunsimaga hapirao. Sine lorabo, ataidi kari yengkini. Lori ine, sine yarani pesa kaya tarage. Lupa chahum yangkai tare. Nupidusu pesado piraga tholai makhongna paking tamna sunglak-lami. Magi tungdegi nupa ahumdusu inaraklami. Silaima, nangaiko. Tungdagi Rakesh na hairakpani nupidu kaisu thoksadana adum chatli. Nupidu ki thoksadaba manba matawduna henna sauninghalli. Aduna magi khudangdu tungdagi taplangni hekta paiselai. Khanghaudana tarokliba maongduda silaibasu pakhopa ikaiboi tawduna Rakesh ta khupangna thanjilami. Nupadu mamaiduda haifetnali adubu pariba khudangdi thadoklamde. Khudangse yam thuna thado natradi nang kya nungairoi. Khaba karemnaba matawda noklaga. Kaidawdoriba nangna. Kambidawba mi leitre soida. Bikam gari thawjilao. Khanghaude silaibadu garida salangna chinsinduna hapkre. Lambidu mi latpa matang oibana mabu kanbinaba kanasu leiramde. Khara thapa mafam amada garidu thawkre. Noya tawrise karino gari se khamo aina sarokladine noya phabo akarisu oiroi. Silaimana law ponglibadu mina ataina
ꯇꯥꯈ꯭ꯔꯤꯕꯗꯤ ꯑꯐꯕ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯔꯥꯀꯦꯁꯅ ꯔꯨꯃꯥꯅ ꯃꯅꯥꯇꯣꯟꯗ ꯅꯝꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯦ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯤꯗꯨ ꯋꯥꯟꯊꯈ꯭ꯔꯦ꯫ ꯔꯥꯀꯦꯁ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯥꯟ ꯑꯃꯗꯤ ꯊꯣꯛꯂꯅꯤ꯫ ꯌꯥꯔꯦ, ꯊꯣꯛꯅꯤꯡꯕ ꯑꯃ ꯊꯣꯛꯂꯁꯅꯨ, ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯅꯤ꯫ ꯌꯧꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯀꯥꯗꯨ ꯁꯣꯂꯣꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯧꯈ꯭ꯔꯦ, ꯁꯤꯂꯩꯕꯁꯨ ꯃꯌꯨꯝꯗ ꯊꯤꯡꯈ꯭ꯔꯦ, ꯃꯥꯕꯨ ꯊꯤꯟꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯈꯛ ꯉꯥꯏꯔꯕ ꯀꯥ ꯅꯨꯄꯤꯗꯨ ꯑꯁꯥꯎꯕ ꯃꯌꯥꯝꯗꯨ ꯐꯨꯗꯣꯔꯛꯂꯤ꯫ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯣꯛꯈꯣ꯫ ꯑꯩꯕꯨ ꯃꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯐꯥꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯑꯩꯅ ꯊꯨꯡꯍꯜꯂꯣꯏ꯫ ꯍꯦ, ꯃꯗꯨ ꯋꯥꯗꯣ ꯌꯥꯔꯣꯏ꯫ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯑꯊꯨꯕꯗꯅꯦ ꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯗ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯔꯤ? ꯃꯤꯗꯤ ꯅꯨꯄꯥꯅꯤ, ꯇꯧꯒꯦꯗ ꯉꯝꯕ꯫ ꯄꯥꯝꯗ꯭ꯔꯕꯁꯨꯅꯦ ꯐꯖꯅ ꯍꯥꯏꯔꯒ ꯊꯦꯝꯕ ꯀꯩꯗꯧꯒꯦ? ꯅꯪꯅ ꯊꯤꯅ ꯇꯧꯔꯨꯕꯗꯨꯅꯅꯦ ꯃꯤꯅ ꯁꯥꯎꯔꯛꯇꯨꯅꯅꯦ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯁꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ꯫ ꯂꯨꯍꯣꯡꯗꯣꯔꯕꯁꯨ ꯂꯩꯖꯔꯒꯦ꯫ ꯃꯉꯣꯟꯗ ꯂꯩꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫ ꯃꯃꯥꯗꯨ ꯃꯥꯒꯤ ꯋꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ, ꯑꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯊꯣꯏꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯍꯦꯟꯅ ꯅꯨꯄꯤꯗꯨ ꯀꯞꯈ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯀꯣꯟꯗꯨ ꯄꯥꯏꯕꯒꯤ ꯃꯍꯨꯠ ꯐꯣꯟ ꯑꯣꯐ ꯑꯣꯏꯅ ꯊꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏ ꯄꯥꯎꯗꯨ ꯇꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯇꯪ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯈꯤꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯄꯦꯟꯅ꯫ ꯁꯤꯂꯩꯃꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥ ꯀꯅꯥꯝꯇ ꯇꯥꯕꯤꯗꯕꯗꯨꯅ ꯃꯁꯥꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯗꯧꯔꯦ, ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯒꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯉꯥꯛꯇ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥ, ꯅꯪ ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯂꯝꯕꯅꯤꯀꯣ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯃꯗꯤ ꯑꯩꯒ ꯅꯪꯒ ꯄꯟꯊꯨꯡꯗꯣ ꯎꯕ ꯐꯪꯖꯒꯦꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯁꯟꯕꯜ ꯑꯃ ꯅꯪꯒꯤ ꯃꯔꯛꯇ ꯈꯥꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯤꯗꯨ ꯏꯁꯨꯛ ꯁꯨꯛꯊꯩ, ꯃꯁꯥꯁꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯕꯣꯔꯁꯨ ꯌꯧꯔꯛꯇꯨꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤꯁꯨ ꯊꯣꯛꯂꯗꯨꯅ ꯂꯩ ꯀꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯗꯣꯡꯗꯨ ꯍꯨꯛꯂꯝꯗꯥꯏꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯆꯤꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏꯗꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯇꯝꯅ ꯊꯧꯈ꯭ꯔꯦ꯫ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ꯫ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯣꯏꯌꯨꯀꯣ ꯊꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯂꯣꯏꯅꯔꯒ ꯃꯤꯠꯂꯨꯗꯒꯤ ꯆꯤꯡꯊꯈꯤꯕ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯈꯤ꯫